National Federation of Indian Women की Secretary सिंह अमसुंग एडवोकेट अमना पाउमी सिंह द फोंगदोकपा वाफम Chief Minister na resign तौनब होनखिबा थौवोंग अदु ड्रामा ने फिल इंक्वायरी टीम ngahan Chief Minister N Biren pham masidagi resign तौनब होनखिबा थौवोंग अदु ड्रामा नि हाइना ngarang Imphal ge Major Khulda leiba Manipur Press Club ta pangthokiba paugi mifam amada National Federation of Indian Women NFIW की General Secretary Eni Raja Federation asigi National Secretary Nisa Sindhu amasung Delhi da based over advocate Diksha Duibedi na paumi sing the phongdokre Federation asigi General Secretary amasung National Secretary yauna Delhi da based over advocate amana mamang thagi kungani pandagi hauraduna Manipur da hojik lerakliba phibam sing asigi matangda numit humni chupna satharakiba fill inquiry gi report paumi sing da paudam khe loina hojik Manipur da mayok nari batangdu laita da phibam ase State lengang ne sponsor tauba violence ge mahini hai na su paudam khe Federation asigi secretary aniga advocate amaga gi miyo yahum na saba fill inquiry team na satharakiba inquiry da phanglakiba report sing paumi sing da phongdokladuna advocate Diksha Duibedi na phongdokiba da makhoi yahum gi team na Manipur gi kuki amasung mitai sing na khunda ba mafam sing da hangliba relief camp sing da lairakliba lanjenari ba miyam ga su unakhe aduga tongan ba miyoi kaya ga su wari watai sanakhe pumnamag asigi mathakta Surachandpur amasung Bishnupur district ke deputy commissioner sing ga su wari sanakhi haire makhoi na miyoi kaya ga unarakhiba da mitai amasung kuki phurup ki miyoi sing gi maikei da ge ingtapa amasung mahuksa gi phibam da hanjilakpa pambagi wafam sing phongdok na rakhi amasung lanjenari ba miyoi sing na makhoi na hana lairakhiba mafam sing da amuk hanjenduna leibagi apamba phongdorokhi haina paudam khe adum moina mag phurup ani makki miyoi sing na Manipur government ta Sauning ba phongdorokhibaga loinana hauzik oiriba phibam ase laksinduna ingtapa purakna bagidamak peace talk chathabagi thodang Manipur lengang na lawgadabani amasung phurup ani bu mahuksagumna amata ohenbagi thodang su lawgadabani haina phongdorokhi haire miyamna phongdorokliba wafam sing asi thabak to onthokpaga loinana Manipur lenga ki maikidagi lanjenari ba miyoi singidamak rehabilitation ki thabak thauram sing lawkhatkadabani haibo wafam su phongdokhe aduga miyoi ahum gi fill inquiry gi team asida yauriba National Federation of Indian Women ge General Secretary Eni Raja na phongdokhibadana Chief Minister N Biren na state asigi constitutional head ama oina Manipur gi miyam gi punsi kanbaga loinana makhoi gi punsi mahing gi thodang lawgadabani hai khe adumoina mag hojik Manipur da leriba tangdu leita da phibam aside state laingang na sponsor tauba violence ni hairaduna phibam asi oirangna ba thodok sing thorok tringai gi mamangda tongan ba demolition gi thabak sing chatharakrabani haire mahakna Manipur laingakta maral siraduna phongdokhiba wafam amadana state laingak ki maikei dagi me ahum dagi thorakhiba thogan ningda ba thodok sing ase laksinna ba khudakta lawkhatpam thokpa thabak lawkhatpam ngamkhide hairaduna thodok sing asi da chena ba miyoi sing gi mathakta Chief Minister na akan ba wafam ama phauba phongdokpa ngamkhide haina su nungaita ba phongdokhe high security zone oriba mafam sing dagi yamlaba nongmai amade nongmai maru sing lawkhibagi matangda palladuna mahakna hai Thogdok asi hojik leiriba phibam asina thohalakhiba nei Manipur da leiriba miyoi amatana makhoi da thokaningda ba thogdok sing thogalaroi haina khanjaba ngamjadre hai khe General Secretary Eni Raja na Chief Minister Bumaral siraduna mahakti me thagi ahan ba chayol dage Chief Minister gi fam dagi resign tawramba yarabani aduga ngahan mahakna fam asi dagi resign tawgani haina thawrangkhiba dudi dramani hai khe karigumba Chief Minister na soidana resign tawba pamlabade mahaki resignation cherol adu email gi khuthangda direct tharamba yabani hai khe loinana numit humni inquiry satharakiba makhoi ahum ge fill inquiry team na makhoi gi Manipur khongchat ki manung channa Chief Minister natraga governor unanabagi appointment sing phangba ngamkhide haina su paumi sing da phongdokhe